ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯖꯔꯤꯕꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯎꯅ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯄꯨꯟꯅ 65 ꯉꯁꯤ ꯑꯌꯨꯛ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯖꯔꯤꯕꯝꯗ ꯀꯨꯀꯤꯅ ꯌꯨꯝꯁꯤꯡ पुलिस आउटपोस्ट फॉरेस्ट बिट मई थाखरे है थजनिंग पाव मैम मखा ताना अपडेट थमजरी अहानबद पनम पाउसीरी कांगलुप की इरांग इलेक्शन हेक मतुंग थोगलिबा लेंगा के असोइबनी सीपीआई तरागा निपान सुब लोकसभा इलेक्शन लोयरगा माई पाकलबा रूलिंग कांगबू सिंग लेंगा सेंबगी थबक चथनरिबा तंजा सिदा मणिपुर की हाना सुनबा अमुक हना थोलकपा सिम मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया एमएससी CPI na pianaba phungtokpaga loinana condemn tawi hari MSC CPE gi office secretary TS Robindro na sahi tawduna thadorakpa chirol asina makha taraduna asengba tanja yengduna ta leiba mihat mipunda hanglengmut leitraba makuta shakti paiba nongmai bom paiduna ingta papamdaba mihat mipun chathanabigi ngaiduna leiba mi kanglup asi lengana kankhatuna leiribasi karigi damaktano अदुगा लेंगाना जरीबमदा हानादगी सिंगनबा मफम सिंगना सिक्योरिटी डिप्लॉय तबगी महत्ता हुंदोक्तुना थंबीबदगी मिहात मिपुनसी थोलकपनी हाइना सीपीआई ना लवी सीपीआई ना मणिपुर की इरांग सि मखा अमुक सांगथांदनाबा पॉलिटिकल डायलॉग तौरगा क्राइसिस असि सोल्यूशन पुरकनाबा कया तकसिंदुना लाई मार्च तखाइदगी इरांग सि नेमदुना लाखले हाइदुना मिपुम खुदिंग हराउना रुरबने दुबो जरीबम की थौदोस अंगकपा मसु वाथोक असि साथोरकदौरिब्रा हाइबदु चिंगनबा फावरे हाइदि नकलमदना जरीबम की सोरोक अतिंगबीदगी सोइबम शरद कुमार से यांखगे मपनबु मुलरगाव अमसुंग लैसाबी थोंगी मारक्ता कुकीनी सिंगनब सिंग मियाथिना हलंबा सिमा सीपीआई की मेकेरी कंडेम तवी मरमदी नुपासी मफमदुर लैब मागी इंखोलदा मना मसिंग थादुना महिंगोल कोयबिगी थबक तौजबा मियोइनी अदुब करिगिदमक तमथिन हलमलिबनो लैंगाक लैत्रे हाइदुना मियामना ngangnaduna lakpadu ngasisu अदुमक सुमली मरमदी मिसम मियामना खुलाई पाइबसिना खुथा बाइबसी पांगदबा मिगी सजा सतपा मिसकसिंगनी हाइबदु ताकले अदुगुम सागी सजा सतलबा मिफतसिंग अदुबु वरकपा ngamdaba हाइबसी लैंगाक लैत्रे हाइबदु मेक्सिंगली केंद्र लैंगाक मसिंग हंथजरबसु अमुंग हना लैंगाक पाइरकलबनिना लैंगाक लैबिगी खुदम संगदम अथुबा मतमदा ngasimak hayengmak उत्फम थोकले हाइदि हौजिक ओइरिबा जिरिबमगी फिबम यामना नुंगाइतबा ओइरिबसिंग फुल कंट्रोल ओइनबा थबक लेंगाना तफम थुइ अदुबु मणिपुर की वाफम केंद्र लेंगाना लुमने लौदि हाइबदु थौदो असिना ताकलबनि केंद्र की लेंगाक सेमबगी अकनबा अरुबा तंजा ओइदुना सु मिहात मिपुन चथबगी थवंग असिदि लेंगाक त मियामना थंबा थाजबदु मंगनबनि लफम थुइ लेंगाना खुदकता स्टेट सिनबा थुंगना मिहात मिपुन चथबा कंट्रोल तौनबा मरा लेबिसिन खुदकता फुदुना फादुना सेराक पीगदबनि हानसु पाउसदा मखा तारकली अतोबा पाउमना सेकेंड नेशनल इंडोर फुटबॉल चैंपियनशिप की दमक खोंसांख्रे हयेंगदगी थासगी मपन फाव पनाजिम गोदा पांथोकदोरिबा अनिसुब नेशनल इंडोर फुटबॉल चैंपियनशिप 2024 दा सरुक यारुनबगी दमकता मणिपुर की सनरोय तरागा मंगा ऑफिशियल अहुंग लोइनना पनाजिम गवागिदम ngasi मणिपुर प्रेस क्लब तगी खोंसांख्रे हारिबा चैंपियनशिप असिदा मणिपुर की ऑफिशियल सिंगना ब्लॉक कलर फुरिना ऑफिशियल साट लिटुना लमदम सिदा ngasi फाव था तरागा मरी संगसिलगलाबा फावबा ओरेशन म पुरकपा ngamdana लैदिबा कन्फ्लिक्ट येंगलगा अमुबा फुरिट लिखि लोइना सनरोय सिंगसु अहानबा प्ले नुमिता ब्लैक रिबन खुथांग कीदुना प्ले अनि लोइना ओरेशन पुरकपा ngamdana लैदिबा कन्फ्लिक्ट असिबु मालेम असिदा लैदिबा सनरोय खुदिमंगनसु शांति पुरंगनबा होनाबदा सरुक याबिनबसु पाउजल पीबा ओइना व्हाइट रिबन अनिसुबा प्ले दिगी हौरगा मखा ताबा प्ले सिंगसु खुदांग पुंदुना सरुक यागदोरी हौजिक थोलिबि इरांग असिना सोवंदुना मयुम थादोक्तुनसु चांपुर खुगा तंपाक्तगी हौजिक मेकोलागी रिलीफ कैंप लैरिबा युमलेंबम रिक्शनबु मणिपुर इंडोर फुटबॉल एसोसिएशन की ऑफिशियल अहुम स्पॉन्सर तौदुना चैंपियनशिप असिदा सरुक याहली चैंपियनशिप असिदा मणिपुर की टीम असिना माई पाक तारगदी इंडोर नेपाल इंटरनेशनल फुटबॉल चैंपियनशिप दा अमुक सरुक यागनी हाइनसु ngasi प्रेस मीट अमा पांगथोक्तुना मणिपुर की टीम मैनेजर ओरिबा सोशल एक्टिविस्ट डॉक्टर किरण येंद्रेंबमना पार्टी सिंग फोंगतोखी खोंसेद असिदा टीम कोच असिस्टेंट कोच अमदी
oina kangjam Berendra amadi Yankokpam Lanchandran oikhian su paus ta makatarakli amaramdana Desam gi quiz competition pangtholagani Democratic Students Alliance of Manipur Desam na sinduna Imphal East West Thawal Kaksing Bishnupur ahanba district levels environments quiz competition thas ki mapana pangtholagani hairi Desam gi serolamada competition asi numid asi ki ayuki pung 10 da hogani Imphal West ki oina GP Women's College Kwakaithil ki regular English school da center oigani Imphal East ki oina Modern College amasum Yosas School soibam laikai da oigani Thawal district ki oina Waikhomani Girls College amasum Sawyayma Higher Secondary School da center oigani Kaksing district ki oina Kaksing Higher Secondary School Kha Manipur College amasum Kaksing Kuno College da oigani Bishnupur district ko oina Moirang Multipurpose Higher Secondary School amasum Nambol gi Special English School da oigani haiden su pau sida makata na phongdorakli atopa pau khra inmate singda phamung gen thokre akampat relief camp da leiba ising isang awaba mayuk na halaba inmate singi imung kun go humdoi da ahan bigi oina phamung piba hokre MS Lautak product ki proprietor Kumalambam Rasmu Maitei na Mitei Council Moregi Kutangda Phamung Yangkai Pigadabagi Manungda ngasi ahan bigi oina phamung kun go humdoi Maitei Council Moregi General Secretary Laisangthem Brojendro Maitei na lusingdura ngasi nungtil phamung singasi gen thokibani phangaudaba inmate singi oina hayang makhatana phamung pigani hairi amaromdana amuko na miyamda ising gen thokre amuko na paring nain sa tharakpa isawgi awaba mayoknariba miyamda mateng pangbagi makha sa tharakpagi saruk ama oina numit kyani isingna thomjin khibagi awaba mayoknariba laifam khuno mamang laikai laiteng sangden ki relief camp de lairiba miyam amadi akoibda lairiba khunja singda amuko gi maikaidigi seng hawai asa thaugi mating pangkraba matungda haujuk miyamna yamna mathau tariba imungi sisinanaba afaba ising miyamna amuko na yenthokre ising yenthokpagi thaba sida amuko gi secretary general Pratap Laisang Themna lusingki haina All Manipur United Clubs Organization amuko gi secretary publicity haisnam foreign mangana thadorakpa chirol amana phongdorakli Makasa tharakpo na panam paukse ki editorial miyamna thamjage yalaumi singi khanba PM pamnari Taragani Pansub Lok Sabha Mikali Fal Haidokibagi Pauna India Sinba Thungna Lang Kibagi Pauna White Side Heavy Karama political party na center ki lengak sem gadori bige khangnadrabasu BJP na lusingba NDA gi ahum suba lengak lakadra lakloidra haibadudi ngasi nongmanini gi manungda khanglagani khali amabu oiro single largest party oiribadi BJP na oiba maramna Makoiga sungsinaba NDA lengak lakadra haina panadabasu nati aduga Manipur gi oinadi Lok Sabha sit animak INC ga satminaba India Bloc ki Congress mirep animak na yamna sauna mai pakrabani oiragliba state asigi political gueba khongsat asida ngasigi lamdam asigi BJP gi lengakta ahong bakra lakadra haibigi singnabasu leitabanati nakalamaromda haukiba English singaniga kungo humdoi gi me ahumdagi Manipura ngasi phawba satharakliba lanasi Sai amaga khara helaba matam asida India gi taragani pansuk Lok Sabha Mikal haidokrabasu kari numita lan lepkadagi haiba ngamdribani asigumba hausuk oirib state asigi phipam asida aikoi makoi gi Lok Sabha gi Mikal haidokhibegi matungda lan asi loisinduna mausagi punsida lamdam asida hanjilakpaduni ngasigi Manipur gi miyamna pamnaribadi Nakalamaromdana haukiba India gi taragani pansub Lok Sabha Mikal hek haidokbegi matungda Manipur mausagi punsida hanjin hananaba hotnaragani haina Union Home Minister na lakthokibasu laikhraba maramna lamdamasigi miyamna asengba tangdangba ama haibadi Manipur gi irang lusinabagi akaknaba matam numit khangnaba pamnari haibisi India gi lusingba saknairabasingna khangbasungani khali sahi ama helaba masagi yum ingkhol Thadulaga relief camp na sangjafam lauduna lairiba state asigi miyoi kyana ningamdaba amadi khangamdaba chainaga loinana kari numita isagi yum ingkholda leiba phangadagi haina khallaga leirakpa sahi ama helabasingi masa masusingna class 10 amadi 12 pass tawbigi nungaifam khangdana inkhalakliba naha kyagi kairaba thamogi paudam sing paukse singda phongdoknarakliba asibu ngasigi state lenga amadi center lenga na kari khallaga leiribagi haiba wang sing kaya tholakpa horakli Adubu taragani pansub Lok Sabha Mikal haidokraba matungi anaubu lengak ama center na laklaba matungda karamba kanana Prime Minister amadi Union Home Minister oigadagi haibadi ngasi phawbadi kana amatana haiba ngamdriba maramna
hauji manipur gi irang gi matang india gi lusing basingna wafam mata phongdokna gi matam di oidri adubo taragatare suba lok sabha lenga ki prime minister narendra modi na sahi ama helaba manipur gi misimina kyam yaur lana sibu yengsin state asida lakhidrabasu haibadi india gi miyam punamangna khangna khrabani habiye maram aduna anobo center gi lenga ki prime minister amani union minister oiraba miyoi sing aduna manipur gi hausi oiriba phibam masigi matangna kari karamba wayel satharakdege haibadudi ngasi gi lamdam masigi miyam na ngaina khibatari adubu haukiba oirabasu ningsingba thoktraba matamdagi manipur kaudringaidagi yelhomi oina lairaklaba lamdam asigi yelhomi singbu saingak piduna ngasigi manipur gi apunbegi saktam kaihendana amadi india gi oina khanba pamnari basi taragani pansu lok sabha mikhal mai paklaba mp singi maraktigi ama oibaduni ngasigi lamdam asigi yelhomi miyamna pamnari maram aduna lok sabha mikhal mai paklaba mp singi maraktigi manipur gi damak ahen mamiyeng sangadaba prime minister amadi home minister ama yelhomi manipur gi miyamna pamnari haiba panam pause gi editorial mem special content moina thamjari atop pawmana NIA na phakiba roger haujik thuklibi irang sida maru oina senaba miyoini haiba khangmangamle ngarang national investigation agency NIA na manipur thukliba kangluk irang asi thoganbada asawa thaudang lawbuni haiba imphal international airport tegi phakiba Thongmin Thang Hawkip Allies Thangboy Hawkip Allies Roger Indian Penal Code ki tuan section amadi unlawful activities prevention ek ki makhada hawkiba sahi ki July taragama panda tawkiba su moto case amagi matungina fabane hari India ki awang nong pok kilamdam singda amadi India lenga ki mayok lan hawdun state asida hingsa thogan bada amadi kangma masel gi irang de hiena mating pangsin bada asabu thaudang lawo miyo amani swadi Koki amadi zomi gi larhulup sing manipur sarang naba thogan khi amadi madura north east state sing lairiba amadi Myanmar gi tungan larhulup sing na mateng pangsili NIA na phara Roger security force satakhiba attack sing amadi state asida thoklibi hingsa gi thawdokta maru oina senaba mi amani mak Myanmar gi Koki National Front Burma KNFB gi kusamnaduna manipur thoklibi irang si sakthokna ba hona bada su maru oiba thawdang loduna PDF KNFB dagi kusukulai nongmai maru bom amadi bom na singba nongmai amadi bom na singba kya pusilaktuna manipur gi koki maitai gi landa sizinaki haibasu khangmangamle manipur thokhiba security force amadi makoi gi yeknaba singi mathatu satakiba attack sing da so haktingna senai haiba masana yazabaga loidana KNFMC amadi United Tribal Volunteer UTB gi thabak thoram tawi haiba masana phongdorakle hairi NIA na thoklibi irang sigi matana satharakba investigation asina hakthengna senaba miyoi kya ama masak maming khangma amadi karam larulup singna north east ki lamdam na tangdulai taba thugaina ba khotna riba singsu khangdok ngamle haina paw sina makadari ado hokchukuna di myam paw sima tang sa lusinjarage masum myam pun anau babdet ngamina sena sinel sigi mekeri gi myang ifamda makata na thamjari